Matam amada piktakna ingna sidai amada maromdom lepcharamba ima laibak Manipur ngasisu Manipur gi mafam khudingda yenglu bada pukning huna ningthijaba mafam kaya ama leiri asigi manung channa piktakna nungsina leiriba lamdam amane nongpok Sanjenbam Kangla gi nongchup thangba hojang Manipur gi konung Imphal mayon asidagi awang pangna chatkhriba lambi somda chatlaga Kangla gi awang thangba hojang nakanda chatliba lambi da laklabada Imphal Turel gi ichil bu lanthok liba Minuthong amuk lalaga Imphal Turel gi torban da chatliba lambi asida asumak chatlabada khurai lamlong Keithel thengnarabada Keithel asimaktadagi nongpok maikai pangna tinsit lambi da chatlaga top Khewa gi Keithel macha asigi manakta leiriba Iril Turel gi mathakta saba thong simatang lalaga top Moirangkampu saje phauna chatlaga Yaralpat ki patyada chatliba lambi asida chatlaga Chingkhei Ching asi hek lanthokpaga thekna khoina tamna high-tech ribalambi asina Imphal dagi nongpok Sanjenbam tamna chatpagi maru oibalambi ni maming asina hena dum phajahale ingna chikna leiriba lamdam amane shahar gi nil khongba plastic chaithokpagi namthibana chingbadagi khara nathaiduna leiriba lamdam ne shahar gi apu masa manambudi lambi da taba santhi manamnabu hena nungsi Nomaijing Chingki Chingkhong oirapna ingna khundaba khulne nongpok Sanjenbam Manipur gi Imphal East District ki manung channa Saumbung subdivision gi makhada Takhel Gram Panchayat ki manung channa Manipur gi konung Imphal dagi supna gi kilometer 10 muktang chatlaga leiriba Census India 2011 gi data matung inna supna gi mikok 896 khak leiba khul amane nongpok Sanjenbam Data adugi matung inna khul asida lairik laisu tamba amasung haibagi changda 87.60% oiduna mangjil thai hena dum ningthijaribadi Sanjenbam gi Keithel macha asidagi kha nongpok maikai pangna chatkhriba lambi asida chatlaga nomaijing chingkhong thengnaraga ching asimaktada leiriba sanamahi kiyonggi laisang asina nongpok Sanjenbam khul asigi masak hena dum magul hapli Ningthau kangbagi matamda nongmaijing chinggi surung amada sanamahi laigi mitam amasu ningthau kangba masamakna thamki haiduna thajanare ching asigi khwaidagi awangba sarukta nongmai kainok ching sombagi khubam sulairi nongpok Sanjenbamda ingna lemna lehowe ima poloi leimagi khubamsu chahi khudingi imagi harau sakyangtam thaudok kumai sanabagi warisu tajare maikai takpagi mawong amagumna Sanjenbam kauba khulda nongpok hapchinduna nongpok Sanjenbam kauri masimak Manipur gi konung Imphal dagi nongpok maikai da lei haiduna kaunaribani aduga amaromda Manipur gi konung dagi kha maikai da leiriba kha Sanjenbam su ingna leiba khul amadi oiri asida natana nongchup Sanjenbam su ingna leiri maikai takpada nongpok nongchuf awang makha leiba asumna Sanjenbam gi lamsu nongpok Sanjenbam nongchup Sanjenbam amasung kha Sanjenbam kauba khulle adubu awang Sanjenbam di thengnadri khangbibi isil naw sing yawbiradi comment soidana maikai adu ibiramu tijinjaruge ahal laman singdagi khulladugi wari su tajaruge pumnamakpo thagatchari